Tiffany makoygi marakta layduna makoyga loyna tinaba phasana haurakli. Tawbatabu mastina lao layo haijabagi wani. Sonina di haujiksu Tiffany si kaya hainaba oide. Tiffany gi singjalaw-sinba yam preng oithoktaba mataw asi Soniga yam chanade. Sonina mahaksi mona sengaw lakpini haina adum makhali adubu ana ayek yawba khotpa tawbaga classmate ka oibaga masu dum tumina laysilabani. Anandusu thabak ka do chattaba makai angang singduga dum layminaduna time spend tawrakli. Anangi birthday si thangja numittani. Haujiksi makoygi college ki oina suti hapta muksi laybani. Tasengnadi suti layba makti nate college week pangthokpani. Madu angang singsina senior ka oisilakpaduda chatningma ngaihak chatluraga chattabana anamba oire. Aduna nahan Lucyga thawyangbaga na hainaba kurusi haibadu amu hawdoknaraktuna chasi hainare. Spot mafam sum hainarakpaduda Tiffany na hairai. Noina mamangda chatlubaduda sase. Julie na khumlai. As chatkiba mafam hanjin chatpadi talli he. Atopa madoina sase kaino Tiffany. Kogya thokpa yaraba wadu Tiffany na marai tawrai. Aigidi ahanba oidoinina mathang atopa musilasu handakti aduda satlasi kaino. Noina photo thakatnarakiba mayamdo yam nungaidau male ai chatningeba. Mamang sahidasu chatluda ngairi. Handak amada chatlaga aduga mathang amu chalasi kaino Tiffany. Aikhoisu anirik hanjinna thangnana chatpadi yam talle. Sonina khumlakpu wani adu fauda Tiffany da dum khumlai. Chahi amadagi chahi amada yam change tawramni dagdugidi. Change do yinglurse haiba. Soni do khoidawdi saugatlabani khatnaninglabani adubu Lucy na samjilai. Hoise Soni ma chatlaudabagi tawrini. Nungaikibani kaino location duso. Amuka kok sathora loire. Moigi construction mayam tahubada mayam duso loirambani. Hena phajaramnani asina phari. Soni do Lucy da phairap yinglai. Lucy na sauranuna noksilai. Thawyang mana amuk hairai. Aisu anirak hanbase tanmane. Ado fare chatluraba haiduni. Ado noi dada dubu hainaba yadora Lucy. Lucy na nokmi khumlai. Inamadu satribani chatningi haibani. Dada nadi anirak hanbadu yam tanba. Ado oirasu inamana chatningi hairabani na karidi upai lai. Yarakani yabagidi masu moisaigidi ma laibanina. Mayamda loina nolai aroibada ananna hairai. Adudi one night game toroklaga halakpa tabani. Ado halaklaba matung after 2 days tadi dadagi birthday party mo oiredana. Mayamdu hoi haina duna loini yanare. Hana chatkiba adugumna handaksu mayamdu journey adugidamak sillang bahawnare. Thawyang mana gari do thaugadabagi gari mathaktuda phamduna laibadu uraga Tiffany na ma tonggadabagi sansilakli. Yengbada yamna mamai kansinba ikai khangdabagi mawongni tawrisi. Lucy do somda gari no makawrame haiduna sangkibani. Tiffany na sangsilaktuna thawyang bada hairai. Thawyang ba aidi atai si khangnaba sumta yaudi tongba yam hainaroi. Nangi doina tonglagi ko. Thawyang badu adumaina khangai hairakpaduda kok ngaukre adubu mahak khumlai. Sidi Lucy gi gari ni Tiffany. Aina thaugadabsu nate mana thaugadabani. Nangna karamba thaudoiba? Aina tongdoine. Tanjaduda Lucy da tholai aduga thawyang bagi helmet tu upsinbiraga hairai. Okay, thauduknaba tawrase. Ai tonga ora. Thawyang mana hairai. Nang thongni dai tawrase. Ai tonga agi. Thawyang mana oidaba hairakpaduda Lucy do gyana dum tare. Tiffany yenglaga Lucy na hairai. Tiffany nangda ananga lao. Adumaina sindoknabani. Tiffany do sidasu anam kansinba haurakli. Ai comfortable oidiye Lucy. Nang thongni hainadra. Ai sida tonglagi. Thawyang ba nangda ananga chatlo. Yam sathina irritation pire. Lucy do magi masingda haurakadaure. Thawyang badu Tiffany gi waduda
ꯁꯥꯎꯅꯤꯡꯂꯞ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯁꯣꯅꯤꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯣꯏ ꯕꯦꯃꯥ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯂꯞ ꯕꯥꯔꯁꯇꯨꯗ ꯅꯪꯅ ꯑꯃꯨꯛ ꯊꯨꯒꯥꯏꯗꯣ ꯇꯧꯔꯤꯗꯨꯕꯣ ꯑꯩꯒꯤ ꯇꯨꯡꯗ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯖꯨꯂꯤ ꯗꯥ ꯅꯟꯒꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯁꯦ ꯇꯤꯐꯦꯅꯤꯗꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯗꯨꯗ ꯆꯤꯡ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ ꯅꯨꯄꯤꯅ ꯊꯧꯕꯁꯦ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯑꯩ ꯑꯁꯣꯝꯗ ꯇꯣꯡꯉꯨꯔꯒꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯂꯩꯔꯤꯕꯤ ꯖꯨꯂꯤꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯇꯤꯐꯦꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯣꯅꯤꯅ ꯁꯣꯜꯂꯛꯏ ꯑꯁꯤꯕꯨ ꯁꯣꯅꯣ ꯈꯔ ꯈꯔ ꯊꯨꯡꯖꯥꯠꯂꯣ ꯂꯨꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯁꯣꯅꯤ ꯀꯥꯟꯅꯗꯦ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯊꯧꯌꯥꯡꯕꯅ ꯂꯨꯁꯤꯗ ꯍꯥꯏꯔꯛꯏ ꯁꯦ ꯇꯣꯡꯉꯨꯁꯦ ꯃꯥꯅ ꯊꯣꯛꯄ ꯈꯟꯅꯤꯡꯕ ꯈꯟꯖꯔꯁꯅꯨ ꯕꯦꯔꯥ ꯂꯩꯇꯦꯁꯦ ꯃꯌꯥꯝꯗꯨ ꯊꯧꯗꯣꯛꯅꯔꯛꯂꯤ ꯂꯨꯁꯤꯅ ꯊꯧꯅꯤ ꯍꯥꯏꯔꯒ ꯊꯧꯌꯥꯡꯕꯅ ꯊꯧꯔꯛꯄꯗꯨ ꯇꯤꯐꯦꯅꯤꯁꯨ ꯎꯔꯦ ꯃꯊꯟꯇ ꯈꯜꯂꯨꯔꯒ ꯄꯪꯆꯥꯛꯇ ꯆꯥꯛꯈ꯭ꯔꯦ ꯍꯥꯟꯅꯒꯨꯝꯅ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯖꯣꯔꯖ ꯑꯦꯚꯔꯦꯁꯀꯤ ꯆꯤꯡꯗꯣꯜꯗꯨꯗ ꯄꯨꯂꯞ ꯂꯦꯞꯂꯔꯦ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯦꯟ ꯈꯜꯂꯤ ꯆꯞ ꯃꯥꯟꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯆꯥꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯤꯗꯦꯚꯀꯤ ꯃꯁꯛ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯅꯅꯤ ꯃꯥꯅ ꯂꯨꯁꯤꯒ ꯊꯧꯌꯥꯡꯕꯒꯗ ꯌꯦꯡꯂꯤꯕꯁꯤ ꯉꯁꯤꯗꯨ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯈꯔ ꯐꯗꯨꯅ ꯅꯣꯡꯗꯨ ꯃꯄꯥꯟ ꯈꯔ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯇꯥꯔꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯆꯠꯂꯨꯕ ꯀꯥꯡꯕꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕꯁꯤꯡꯗꯨꯗꯤ ꯄꯨꯡ 10ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯦꯟꯗꯨꯗ ꯆꯪꯈ꯭ꯔꯦ ꯉꯁꯥꯏ ꯀꯥꯔꯛꯄꯗꯁꯨ ꯄꯣꯠ ꯑꯔꯨꯝꯕ ꯄꯨꯈꯠꯂꯛꯄꯅꯤꯅ ꯃꯈꯣꯏꯗꯤ ꯋꯥꯔꯕꯅꯤꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯆꯪꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯈꯣꯏ ꯀꯣꯂꯦꯖ ꯀꯥꯡꯕꯨꯗꯨꯅꯤ ꯃꯩꯗꯨꯁꯨ ꯐꯖꯅ ꯆꯥꯛꯂꯝꯕꯗꯒꯤ ꯃꯩꯇꯥꯟ ꯉꯥꯡꯁꯪ ꯉꯥꯡꯕꯗ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯖꯨꯂꯤꯅ ꯂꯦꯝ ꯃꯆꯥ ꯑꯃ ꯄꯨꯔꯛꯄꯗꯨ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨꯒ ꯅꯛꯅꯔꯤꯕ ꯇꯦꯟꯒꯤ ꯃꯊꯛꯇꯨꯗ ꯃꯥꯒꯤ ꯍꯩꯖꯕꯤꯗ ꯊꯦꯠꯂꯒ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯁꯨꯝ ꯍꯧꯗꯣꯛꯅꯔꯛꯄꯗꯒꯤ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯅ ꯂꯣꯏꯔꯅꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯄꯨꯟꯅ ꯑꯗꯨꯝ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗ ꯂꯩꯌꯦ ꯑꯩꯗꯤ ꯁꯕꯖꯦꯛꯁꯨ ꯂꯣꯏꯅ ꯃꯥꯟꯅꯅ ꯇꯧꯔꯒ ꯁꯣꯅꯤꯅ ꯈꯨꯝꯂꯛꯏ ꯑꯁ ꯑꯩꯗꯤ ꯇꯝꯊꯕꯒ ꯇꯜꯂꯦꯗ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯈꯜꯂꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯕꯤꯠ ꯑꯃ ꯁꯨꯛꯂꯩ ꯂꯩꯔꯛꯇ꯭ꯔꯦ ꯍꯩꯕ ꯌꯥꯕ ꯍꯩꯔꯦ ꯌꯥꯔꯦ ꯉꯥꯟꯕꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯜꯂꯛꯏ ꯍꯥꯏꯒꯨꯝꯂꯗꯅ ꯀꯔꯤꯅꯣ ꯕꯕꯥꯗ ꯍꯥꯏꯔꯒ ꯁꯦꯜ ꯊꯣꯛꯅꯕ ꯑꯃ ꯇꯧꯕꯅ ꯐꯔꯦ ꯑꯦꯛꯖꯥꯝꯒꯤ ꯇꯦꯟꯁꯟꯁꯤꯡꯁꯦ ꯑꯩꯁꯨ ꯄꯥꯝꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯨꯝ ꯍꯥꯏꯅꯔꯛꯄꯅꯤ ꯊꯧꯌꯥꯡꯕꯒ ꯂꯨꯁꯤꯒꯗꯨ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯂꯒ ꯁꯨꯝ ꯅꯣꯛꯂꯤ ꯑꯅꯤꯗꯨ ꯊꯪꯅꯅꯁꯨ ꯐꯝꯕꯅꯤ ꯃꯩꯔꯤꯅ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯦꯠꯋꯥꯛ ꯐꯪꯗꯦꯁꯨ ꯍꯥꯏ ꯅꯣꯏꯅꯤꯅ ꯀꯩꯅꯣ ꯌꯦꯡꯂꯤꯗꯨꯕꯣ ꯊꯧꯌꯥꯡꯕꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯅꯣꯛꯅꯤꯡꯕ ꯈꯔ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯃꯁꯤꯒꯤ ꯀꯥꯔꯟꯁꯤꯅ ꯃꯃꯥꯡꯗ ꯊꯥꯔꯛꯈꯤꯕ ꯈꯔ ꯂꯨꯁꯤꯅ ꯅꯣꯛꯂꯛꯏ ꯃꯩꯔꯤꯅ ꯂꯛꯅꯔꯛꯏ ꯁ꯭ꯋꯥꯏꯗꯁꯨ ꯅꯣꯏꯅꯤꯒꯤ ꯔꯣꯃꯥꯟꯁ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦꯅꯦ ꯇꯤꯐꯦꯅꯤꯗꯨ ꯃꯩꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯂꯤ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯃꯩꯔꯤꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯇꯤꯐꯦꯅꯤꯅ ꯍꯥꯏꯔꯛꯏ ꯊꯧꯌꯥꯡꯕꯗꯤ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯒ ꯃꯥꯁꯇꯔ ꯑꯗꯨꯝ ꯇꯧꯊꯅꯤ ꯍꯥꯏꯕꯅꯤ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯃꯥꯟꯅꯔꯅꯤꯗ ꯑꯩꯁꯨ ꯃꯥꯁꯨ ꯑꯦꯝꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯜꯂꯅꯤ ꯆꯤꯡꯈꯩꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯗꯨꯗꯤ ꯅꯣꯏꯅꯤꯒꯤꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯅꯦ PhD ꯄꯣꯁ ꯗꯣꯛꯇꯔ ꯑꯦꯛꯁꯦꯁꯇ꯭ꯔꯥ ꯈꯪꯗꯦꯗ ꯅꯣꯏ ꯂꯥꯏꯔꯤꯛꯇ ꯉꯥꯎꯕ ꯀꯥꯡꯕꯨꯒꯤꯗꯤ ꯇꯤꯐꯦꯅꯤꯅ ꯑꯃꯨꯛꯀꯁꯨ ꯈꯨꯝꯂꯛꯏ ꯋꯥꯈꯜꯁꯨ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯅꯅꯤ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤቭ ꯑꯣꯏꯅꯈ꯭ꯔꯤꯁꯦ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯂꯥꯞꯅꯕ ꯉꯝꯗ ꯂꯩꯔꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ ꯏꯕꯥꯅꯤꯁꯨ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯇꯩ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯊꯣꯛꯈ꯭ꯔꯗꯧꯅꯤ ꯑꯗꯨꯕꯨ ꯂꯨꯁꯤꯗꯤ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯇꯤꯐꯦꯅꯤꯅ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤ
Nahan makaydi wa ngangdabani adubu ngasidi Lucina thawyangbugi makhutu tap laukhallaga magi khusasingduga thawyangbugi khusasingduga karan sassinaraga nukmi hairai. Chumma haisiba aibu nangi natum kuin inadana nangna PhD tawba post doctor tawbasingda yawkidraba adui saru achobu exam singsi oina tharaga matek ama job nana tawthuklamlaga yam nungaina hinglasidana. Thawyangbusu nukmi khumlai. Adunabu paradra khangde tawrisi. Lucido Tiffany de khangon onsilai aduga hairai. Tiffany nanga laiba yaroi dawrihe nang kanano manaba mamuti tariye. Tiffany su adum khumlai. Hoida line manadrasu magaigase punsigi kauba ngamnadaw nate aiga magase first lap nidana adugide. Hairaga noksinnarakli mayamdudi wangang pham khangdraduna chap yungna tumin lainarai. Lucy-su adum noklaga khumlai. Tha ani ahumduda kari lapnuda Tiffany adugisu mathakta nangidi haina singnaba ama lairena. Chahi ani mayase 24 hours magadum loinaduna lairiduni. Adugi matamduda masu aigadum lairi. Tha anigi first lapnaga oiba yaba nateda. Chahi anigi thamoigi marisidi haidana kanadre. Tiffany du masado bingkari karinoma mana khumgi tawbada thawyangmana hana hairai. Aigisi friendship ka labka masak onagiba haiduni. Tiffany ga hana loinagiba mawongdo haujisu dum loinari. Sina friendship oirami ado thawyangmana haibada loidringai Julie na hana sat hairai. Thamoi maisingibadi aikoi baby Lucy dagi tareba natra lorisidawa Lucy nogi warido leijadaba aikoi chakpana loiri. Mayamda loina noktorakli. Tanjaduda ngasai kai tumina leiramba atiyadu khakpa lawba haurakli. Nongna khudaktuda pung mamangkri. Mayamdu yararoi haiduna loina changnakri. Nongdusu taba haurakli. Pura mamkri mafamdu. Mambadu yam kirasu kina Lucido haugalatlaga tarakliba nongduda mamaidu nongkhalakli aduga nongliksingduna mamaida tarakpaduda nokmi sutaw suklap sutaw tawrai. Nongmamit khaklakpaduga pura puri opal laibagana pura puri udakai mambadudi tawde. Thawyangbasu chensingi tawrammani adubu Lucina nong maraktuda laikibaduda masu khanglep-leplakli. Lucina chanana lepkrabadudadi masu nokmi sangsilaklaga hairai. Ingbagamda sangraba. Lucido thawyangmada yenglai aduga hairai. Waterproof nilisi udra nangisu aina lilaliduni. Oh nangna ngasai sililuna marayam tawrisidi sigi oire. Sina takpadi aisu nangi craziness sida yawnisi nang hanadagi khangnisinine. Masana tabuni kaino na chingnadi ngak yawtaba. Hairaga Lucina magi mobile du putorakli aduga isay ama tharai. Thawyangmana noklaga hairai. Sinine ising zolasu yaba mobile lairaklabanina nongmaraksda isay tharese. Lucina handakti thawyangmagi makhutu pairaga hairai. Sididadi nong taraga makhol yam haudra. Sidadi isingni isada thingbadudangi khanglisi. Sida tariba makholsidi tadabagumani. Mobile da isay thabla tarisi udra. Sina harise aikhoini ngaktang dance romantic dance macha amatang tawthu haibani. Hairaga Lucido yam nungsina cute oina thawyangmagi makhutu pairaga dance tawba haurakli. Thawyangmana noklaga khumlai. You surprise me every day. Ngasina mawong amada hayingna mawong amada kai-kaidagi mayamnaba nangi dukoktudagi tholai miyamse. Nangga laiminaba mikup ama pau boring chuba awaba pokpa ama tek yawde singba. Anido nok aduna haraw-haraw noktuna ingbaga pungkaw hek kawba makai Eethak amaga loinana mafamduda enjoy tawrakli. Amuk-amuksu pena makhol yamna haudabida nokli. Minute khara lairakpadudadi masadu khara chotpa haurakduna ingbasu phawzilai. Anidu adum noktuna laikri. Thawyangmana hairai. Nungsi Eethak haubra haibu
Hayengdi laihau hauba soiroi baby. Lucina adum kumlai. Adusu nungsiba makal amani. Mi mungi khanba yam lay. Aduna ay kok ngausilaklabani. Nangna ay gita uboy na tawradana. Nang lumamayam malayrisidi ay nangonda nongmata palamay. Banjise kayino khangbra. Ay di Narrated mamitla manato lama thugaidoriba. Aisu thugairo hairo nupisingse. Anidu si hairaga amuk nokminarai. Adudagi yam nungsina hak tawminarai. Somdana thawyang musu changlakte haiduna mairi hoina ngangnarai. Lucisu changlakte haiduna nupi masa singduna hainarai. Tiffany-du wa amata nganglamdana nonglaktuda thokre. Julie-ga Sonny-gadu Tiffany-na angawbiduna thokkibudu yenglaga lehaure. Tiffany-du ngasai makoina mai dikpamduda nonglaktuda laklaga yenglai. Mami sami oina mina leplibadu mahak urai. Isaisu makol tablapna tari. Nongmamit khalakpaduda phajana uba phangli. Anidu thawyangbaga Lucy-gani. Tiffany-du kharaga hena naksilaklaga yenglai. Lucina thawyangmagi ngaksamda makutna kolaga thawyangmana Lucy-gi makhwangda kolaga anidu noknoktuna yam harauna wari saraga leibudu uri. Ngangnaribasingdu kharasu adum tari. Anidudi makoy anigi tonganba sangsara amada tawjaduna leiribanina nonglaktuda nakana kana lepli kana leiriga khangjaba nate. Adugi sumathakta phattaba thabak amata tawbusu natabanina yam kaihena misingna singna leirubagi darkar tade. Adubu Tiffany-di aniduna leiribadu phana khandokpa ngamdri maramdi Margaritis-ga physical relationship leikiba oibanina thawyangbaga Lucy-gasu asuk naknana nungsinarabasidadi leiramlani haina chapyungna mabukta phattaba khankre. Mabukta khalai ama oigira noini kainadaba sukya yaroi. Thawyangba aigini hanadagisu oiduna laklai tungdusu oigani nangdani mangzagadaba Lucy.